Kangpokpi district Changsilluba Meetei Macha kunithoi Suba Assam Rifles na Kankhre. Kangpokpi district ki manung chanba kaithel manbi tamna Changsilluba Meetei Macha kunithoi Suba Assam Rifles na tekta kaidana rescue tawduna Sengmai police station da sinarakre. Kunithoi Suba AR na rescue tawba ngamkhraba miyoy adu awang laikin thavidage Chingsubam ningthem chahi 53 ne mahak wakhal khara miman adraba miyoy ni haide. Sengmai police station dagi fangba pawgi matungin na ningthem hairiba miyoy ase ngasi ayuk pung 3 khara helakpa duaida awang laikin thavidage Kangla Tombi Bazar Board manak fauba laklaga auto ama tonglaga orphan fauba chatki haire mafam adudage modbung fauba gari ama tonglaga maru marang ensang na pilay ba chatpane adubo hairiba matam asida octo service tawdawagi mathakta lambi paring asida security gi oiba saksin thorang laukhatlaga leire mataw karamna mahakna modbung yawna chatlamlibano haiba chapchana khangba ngamdri haire paw asina makha taraduna Meetei nupa ama modbung tamna sangsinkhre haibagi paw phangbadage kunithoi Suba Assam Rifles ki commandant ge midyang makhada mari leinaba singa paw phaunaraba matung miyoy asi Kangla Tombi dage rescue tawkhibaga loinana Sengmai police station da sinarakhrabane police na miyoy asi Sengmai CIC da health checkup tawraba matungda yumgi miyoy singda sinakre amaromda Sengmai Kangla Tombi Development Club ki president khwairakpam achawna phongdokhibada ningthembu kunithoi Suba AR na tekta kaidana kanbirakhiba amade yumgi miyoy singda sinabiba asi thagatle Sengmai lambi paring asida auto service tawriba singnasu passenger puba matamda chatpa yaba amade yadaba mafam sing yenglaga passenger pubiyu amade guide tawbiyu haina appeal tawkhe laikhidraba Mr. Maipaki mafamda ikai khumnaba utkre Mr. Maipaki mingda open gym ama semlaga ne chief minister state asigi miyamna Manipur ge mapari hairaga sukhangnaba Mr. Maipaki mingda open gym ama semgatlaga ni haina Manipur ge chief minister N Birena lauthokre wafam asi ngasi Imphal West ke Uripok Sorbon Thingel sinam laikai da pangthokiba laikhidraba Mr. Maipaki mafamda aroi boina ikai khumnaba utpagi thauramda chief minister na phongdokhibane